ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕꯤ ꯊꯔꯣ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ, ꯈꯨꯜ ꯑꯁꯤꯗ ꯊꯔꯣ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤ ꯀꯧꯕ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯃꯆꯦꯅꯤ ꯑꯗꯨꯒ ꯄꯥꯔꯤꯅ ꯃꯧꯄꯥꯅꯨꯄꯥꯅꯤ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯔꯣ ꯁꯨꯃꯥꯡꯗ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩ꯫ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤꯗꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯊꯔꯣꯅ, "ꯕꯦꯃꯥ, ꯅꯪꯕꯨ ꯍꯧꯒꯠꯂꯕ꯭ꯔꯣ?" "ꯍꯣꯏ ꯃꯥ." ꯇꯣꯝꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯃꯃꯥ ꯇꯣꯝꯕꯤꯅ, "ꯀꯩꯅꯣ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩꯔꯤꯗꯨꯕꯣ?" ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤꯅ, "ꯇꯨꯝꯅꯤꯡꯉꯤ ꯏꯃꯥ, ꯑꯗꯨꯒꯤꯅꯤ." "ꯀꯔꯤꯅꯣꯅꯦꯍꯦ, ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤ ꯇꯨꯝꯅꯤꯡꯉꯤ ꯍꯥꯏꯔꯤꯁꯤꯕꯣ?" "ꯇꯨꯝꯁꯤꯠ ꯐꯥꯗꯕ, ꯑꯗꯨꯒꯤꯅꯤ." "ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ." "ꯌꯦꯡꯅꯤꯡꯗ꯭ꯔꯒꯅ ꯌꯦꯡꯉꯛꯀꯅꯣ ꯏꯃꯥ." "ꯅꯃꯥꯏ ꯅꯃꯤꯠ ꯑꯗꯨ ꯇꯥꯊꯣꯛꯇꯅ, ꯏꯔꯨ ꯂꯨꯖꯊꯣꯛꯇꯅ ꯑꯝꯇ ꯇꯧꯔꯨꯆꯣ ꯆꯠꯂꯣ. ꯆꯥꯛ ꯊꯦꯡꯉꯕꯅꯤꯀꯣ." ꯇꯣꯝꯕꯤ ꯌꯥꯝ ꯇꯟꯅ, "ꯊꯣꯡꯅꯅꯕ ꯏꯟꯁꯥꯡꯕꯨ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ. ꯉꯔꯥꯡ ꯄꯥꯟ ꯂꯩꯍꯧꯕꯗꯨꯕꯨ ꯂꯣꯏꯈ꯭ꯔꯕꯣ?" "ꯉꯔꯥꯡꯅ ꯂꯣꯏꯈ꯭ꯔꯦꯗ ꯑꯗꯨꯗꯤ." "ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯆꯥꯛꯇꯣ ꯑꯗꯨ ꯍꯥꯟꯅ ꯊꯣꯡꯅꯅꯕ ꯍꯣꯠꯅꯔꯣ. ꯏꯟꯁꯥꯡꯗꯣ ꯏꯃꯥꯒꯤ ꯊꯣꯛꯄ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯑꯒꯦ." "ꯍꯣꯏ ꯃꯥ." "ꯐꯝꯗꯅ ꯂꯩꯔꯅꯨꯀꯣ." "ꯍꯣꯏ ꯕꯥ." ꯇꯣꯝꯕꯤꯗꯣ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ, ꯊꯔꯣꯁꯨ ꯋꯥꯏ ꯁꯤꯠꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ꯫ "ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯈꯤꯒꯦ." ꯊꯔꯣꯗꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯇꯣꯝꯕꯅ ꯁꯨꯃꯥꯡꯗ ꯉꯥ ꯁꯦꯝꯗꯧꯒꯤ ꯇꯧꯔꯒ ꯂꯩꯕꯗꯨ ꯎꯕꯗ, "ꯉꯥꯅꯤꯅꯦ ꯁꯦꯝꯒꯦ ꯇꯧꯔꯤꯁꯤꯗꯤ. ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯅꯤꯗ. ꯃꯈꯣꯏꯗꯤ ꯀꯌꯥꯗ ꯍꯥꯎꯅ ꯆꯥꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨ. ꯑꯩꯈꯣꯏꯒꯤꯅ ꯏꯟꯁꯥꯡ ꯐꯥꯎꯕ ꯂꯩꯍꯧꯗꯦ." ꯇꯣꯝꯕꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯔꯣꯅ, "ꯍꯩꯃꯥ, ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯅꯦꯍꯦ. ꯃꯇꯥꯡ ꯆꯥꯔꯦ, ꯃꯥꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯉꯩ ꯑꯁꯤꯗ ꯉꯥꯁꯦ ꯑꯩ ꯍꯦꯛꯇ ꯂꯧꯔꯒꯦ." ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣꯗꯨ ꯉꯥꯗꯨ ꯇꯨꯃꯤꯟꯅ ꯂꯧꯔꯒ ꯄꯨꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯕꯁꯨ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ, "ꯑꯦ, ꯉꯥꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ? ꯑꯩꯕꯨ ꯁꯤꯗ ꯊꯅꯝꯕꯅꯤꯗ. ꯂꯩꯇꯦꯅꯦ ꯇꯧꯔꯤꯁꯤꯕꯣ." ꯇꯣꯝꯕ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯌꯤꯡꯕꯤ, ꯑꯌꯤꯡꯕꯤ, ꯅꯪ ꯑꯝꯇ ꯊꯣꯔꯛꯑꯣ." ꯃꯅꯨꯡꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ, "ꯅꯪ ꯁꯤꯗꯒꯤ ꯉꯥꯗꯣ ꯄꯨꯁꯤꯟꯕ꯭ꯔꯣ?" "ꯉꯥ? ꯑꯩꯗꯤ ꯄꯨꯁꯤꯟꯗꯤꯌꯦ ꯇꯥꯃꯣ. ꯇꯥꯃꯣꯕꯨ ꯁꯦꯝꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯈꯤꯕꯗꯥꯏꯅꯦ." "ꯀꯩꯅꯣꯅꯦ, ꯅꯪꯁꯨ ꯄꯨꯁꯤꯟꯗꯕ?" "ꯄꯨꯁꯤꯟꯗꯤꯌꯦ. ꯑꯩꯅ ꯃꯄꯥꯟꯁꯤꯗ ꯁꯦꯝꯒꯦ ꯍꯥꯏꯅ ꯊꯅꯝꯕꯅꯤ, ꯂꯩꯔꯝꯗ꯭ꯔꯦꯅꯦ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯃꯨꯡꯗꯒ ꯂꯩꯇꯕ꯭ꯔꯣ? ꯑꯝꯇ ꯌꯦꯡꯉꯛꯑꯣ." "ꯏꯃꯨꯡꯗꯗꯤ ꯂꯩꯇꯦꯕꯣ ꯇꯥꯃꯣ, ꯑꯩꯅꯁꯨ ꯄꯨꯁꯤꯟꯗꯤꯌꯦ." "ꯑꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ?" "ꯇꯥꯃꯣꯅ ꯀꯥꯎꯕ ꯑꯣꯏꯔꯝꯒꯅꯤ, ꯃꯨꯟꯅ ꯅꯤꯡꯁꯤꯡꯉꯣ." "ꯑꯩ ꯀꯥꯎꯗꯦꯅꯦ, ꯁꯤꯗ ꯍꯥꯞꯄꯒ ꯊꯅꯝꯃꯤꯕꯅꯤ. ꯃꯁꯤꯒꯤ ꯊꯥꯡꯁꯦ ꯊꯧꯗꯦ ꯍꯥꯏꯗꯅ ꯏꯃꯨꯡꯗꯒꯤ ꯑꯃ ꯂꯧꯊꯣꯛꯄ ꯆꯪꯉꯨꯕꯗ ꯂꯩꯔꯝꯗ꯭ꯔꯤꯅꯤꯅꯦ." "ꯀꯩꯅꯣ ꯉꯥꯕꯨ ꯃꯥꯡꯉꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯕꯣ? ꯅꯠꯇ꯭ꯔꯒ ꯍꯧꯗꯣꯡꯅꯒ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯂꯣ? ꯀꯗꯥꯏꯗꯒꯤ ꯑꯗꯨꯛ ꯆꯥꯎꯕ ꯉꯥꯗꯨꯕꯨ ꯀꯃꯥꯏꯅ ꯍꯧꯗꯣꯡꯅ ꯆꯦꯟꯗꯣꯏꯅꯣꯅꯦ? ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ. ꯑꯃꯨꯛꯇꯗꯤ ꯃꯨꯟꯅ ꯅꯤꯡꯁꯤꯡꯉꯨꯗ." "ꯅꯤꯡꯁꯤꯡꯉꯕꯅꯤ, ꯃꯅꯤꯡ ꯃꯌꯥꯗꯁꯨ ꯑꯝꯇ ꯂꯩꯇꯦ." ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, "ꯇꯥꯃꯣ, ꯅꯪ ꯅꯨꯄꯤ ꯀꯣꯏꯔꯕꯣ?" "ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯧꯔꯛꯏꯗꯨꯅ ꯃꯇꯥꯡꯁꯤꯗ? ꯍꯥꯏꯌꯣ, ꯑꯩ ꯅꯠꯇꯕ ꯅꯨꯄꯤ ꯀꯣꯏꯔꯕ꯭ꯔꯕ?" "ꯑꯌꯤꯡꯕꯤ, ꯉꯥ ꯃꯥꯡꯕꯒꯤ ꯃꯊꯥ ꯃꯔꯛ ꯑꯁꯤꯗ ꯇꯥꯅꯤꯡꯗꯦꯀꯣ. ꯉꯥꯗꯣ ꯃꯥꯡꯐꯝ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ." "ꯑꯗꯨꯅꯤꯅꯦ, ꯃꯥꯡꯐꯝ ꯊꯣꯛꯇꯕꯅꯦꯕ. ꯑꯗꯨꯛ ꯆꯥꯎꯕ ꯉꯥꯗꯨꯕꯨ ꯀꯃꯥꯏꯅ ꯃꯥꯡꯗꯣꯏꯅꯣ?" "ꯑꯗꯨꯅꯤꯅꯦ ꯑꯌꯤꯡꯕꯤ ꯅꯪꯕꯨ. ꯉꯥꯗꯣ ꯇꯥꯃꯣꯅ ꯅꯨꯄꯤꯗ ꯄꯤꯊꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ." "ꯑꯦ, ꯀꯩꯅꯣ ꯑꯌꯤꯡꯕꯤ? ꯁꯣꯏꯗꯅ ꯄꯤꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ. ꯄꯤꯈꯩ ꯄꯤꯊꯣꯛꯑꯒ ꯉꯥ ꯃꯥꯡꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯖꯤꯟꯗꯅ." "ꯇꯥꯅꯤꯡꯗꯦꯀꯣ ꯑꯌꯤꯡꯕꯤ. ꯑꯩꯅ ꯆꯤꯡꯅꯔꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ." "ꯍꯩꯃꯥ, ꯉꯁꯤꯗꯤꯅꯦ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯥꯏꯅꯁꯤ." "ꯑꯌꯤꯡꯕꯤ, ꯅꯪ ꯁꯣꯅꯣ ꯆꯨꯒꯅꯨ. ꯃꯇꯥꯡꯁꯤꯗ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯍꯥ?" "ꯑꯩꯗꯤ ꯈꯪꯗꯦꯀꯣ, ꯉꯥꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯀꯗꯕꯅꯤ." ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯣꯝꯕ ꯃꯊꯥ ꯁꯥꯅ, "ꯑꯩꯕꯨ ꯆꯞ ꯃꯥꯟꯅꯕ ꯑꯃꯃꯨꯛ ꯂꯩꯔꯨ ꯇꯥꯔꯤꯕ꯭ꯔꯅꯦ? ꯅꯠꯇꯦ, ꯇꯁꯦꯡꯅ ꯉꯥꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ?" ꯇꯣꯝꯕ ꯉꯥꯗꯨ ꯁꯨꯝ ꯊꯤꯔꯕꯁꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯊꯔꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤꯅ, "ꯏꯃꯥ, ꯏꯟꯖꯥꯡ ꯄꯨꯔꯛꯑꯕꯣ? ꯀꯩ ꯑꯣꯏꯅ ꯂꯩꯔꯛꯑꯒꯦ?" "ꯁꯦ, ꯁꯤ ꯑꯣꯏꯅ ꯊꯣꯡꯉꯁꯤ." "ꯑꯦ, ꯁꯤꯗꯤ ꯀꯥꯏꯗꯒꯤ ꯉꯥ?"
ꯂꯩꯔꯛꯏꯅꯤ ꯀꯩꯅꯣ ꯑꯁꯨꯛ ꯆꯥꯎꯕꯁꯦ ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯦꯅꯅꯦ ꯍꯥꯎꯅ ꯆꯥꯒꯦ ꯇꯧꯕ ꯏꯃꯥꯕꯨ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯕꯗꯥꯏꯅꯦ ꯍꯣ ꯂꯩꯇ꯭ꯔꯕꯁꯨ ꯂꯩꯔꯛꯏꯕꯅꯤ ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯦꯅ ꯁꯤ ꯇꯁꯦꯡꯅ ꯏꯃꯥꯅꯗꯤ ꯂꯩꯔꯛꯄꯅꯤꯀꯣ ꯀꯩꯅꯣꯅꯦꯍꯦ ꯃꯁꯤꯅ ꯉꯥꯡꯉꯤꯁꯤꯕꯣ ꯁꯨꯝ ꯊꯥꯖꯗꯕ ꯀꯩꯗꯅꯣ ꯅꯪꯅ ꯊꯥꯖꯗ꯭ꯔꯤꯁꯦ ꯍꯥ ꯏꯃꯥꯗꯤ ꯄꯩꯁꯥ ꯂꯩꯇꯦꯁꯨ ꯍꯥꯏ ꯑꯗꯨꯒ ꯉꯥ ꯂꯩꯕ ꯃꯇꯝꯗ ꯃꯆꯥ ꯃꯆꯥ ꯂꯩꯔꯤꯗꯨꯗꯤ ꯅꯣꯡꯃꯇ ꯑꯆꯧꯕꯁꯨ ꯂꯩꯗꯦ ꯁꯤꯕꯨ ꯑꯩꯅ ꯂꯩꯗ꯭ꯔꯗꯤ ꯅꯣꯡꯊꯛꯇꯒꯤ ꯊꯥꯗꯔꯛꯀꯗ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯅꯈꯣꯏꯁꯦ ꯉꯥ ꯂꯩꯔꯛꯂꯕꯁꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯩ ꯁꯨꯝ ꯍꯥꯏꯕꯅꯤꯕ ꯏꯃꯥ ꯅꯨꯄꯥꯗꯣ ꯀꯧꯊꯣꯛꯑꯒ ꯁꯦꯝꯍꯜꯂꯨ ꯑꯗꯨꯒꯅꯦ ꯍꯥꯎꯅ ꯊꯣꯡꯉꯨ ꯍꯣꯏ ꯏꯃꯥ ꯊꯔꯣꯗꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯉꯁꯤꯗꯤ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯉꯥ ꯑꯆꯧꯕ ꯆꯥꯕ ꯐꯪꯗꯣꯔꯦ ꯇꯣꯝꯕꯤꯅ ꯃꯧꯄꯥꯕꯨ ꯀꯧꯔꯝꯃꯤ ꯄꯥꯔꯤ ꯄꯥꯔꯤ ꯇꯥꯕ꯭ꯔꯣ ꯑꯝꯇ ꯂꯥꯛꯑꯣ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯁꯦ ꯁꯤꯒꯤ ꯉꯥꯁꯦ ꯑꯝꯇ ꯁꯦꯝꯃꯛꯑꯣ ꯑꯦ ꯁꯤꯗꯤ ꯀꯥꯏꯗꯒꯤ ꯉꯥꯅꯣ ꯏꯆꯦ ꯏꯕꯥꯏꯅ ꯄꯤꯔꯛꯏꯔꯣ ꯇꯥꯅꯤꯡꯗꯦꯍꯦ ꯀꯗꯥꯏꯗꯒꯤ ꯏꯕꯥꯏꯅꯣ ꯅꯨꯄꯥꯁꯨ ꯀꯣꯏꯗꯕ ꯑꯩꯉꯣꯟꯗ ꯑꯗꯨꯗꯤ ꯀꯥꯏꯗꯒꯤ ꯏꯃꯥꯅ ꯂꯩꯔꯛꯄꯅꯤ ꯍꯥ ꯏꯃꯥꯅ ꯍꯣꯏ ꯉꯁꯤ ꯀꯩ ꯂꯩꯒꯦ ꯀꯩꯅꯣ ꯀꯩ ꯂꯩꯒꯦ ꯍꯥꯏꯁꯤꯕꯣ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯃꯥꯅ ꯉꯥ ꯂꯩꯔꯛꯏꯕ ꯍꯣ ꯆꯥꯅꯤꯡꯉꯦꯅ ꯂꯩꯔꯛꯄꯅꯤꯌꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯁꯨꯝ ꯍꯪꯗꯅ ꯂꯩꯔꯅꯨ ꯉꯥꯗꯣ ꯊꯨꯅ ꯁꯦꯝꯃꯛꯑꯣ ꯑꯩ ꯆꯥꯛ ꯂꯣꯏꯁꯜꯂꯛꯑꯕꯅꯤ ꯍꯣꯏ ꯏꯆꯦ ꯄꯥꯔꯤ ꯉꯥꯗꯨ ꯁꯦꯝꯅꯅꯕ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯉꯥ ꯑꯗꯨ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ ꯉꯥꯗꯨ ꯆꯥꯎꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤꯁꯨ ꯈꯥꯛꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤ ꯑꯌꯤꯡꯕꯤ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯌꯤꯡꯕꯤꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯍꯩ ꯆꯥꯔꯒ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤꯅ ꯏꯅꯝꯃ ꯍꯩ ꯆꯥꯔꯝꯃꯤꯔꯣ ꯅꯨꯡꯁꯥꯅꯒ ꯁꯥꯕꯁꯤꯗ ꯆꯥꯅꯤꯡꯗꯅ ꯆꯥꯔꯝꯂꯤꯕꯅꯤꯅꯦꯍꯦ ꯅꯪꯁꯨ ꯆꯥꯁꯤꯜꯂꯛꯑꯣ ꯑꯩꯗꯤ ꯆꯥꯁꯤꯜꯂꯔꯣꯏꯒꯦ ꯏꯅꯝꯃ ꯂꯣꯛ ꯊꯨꯡꯒꯦꯅ ꯇꯧꯕ ꯆꯥꯁꯤꯜꯂꯨꯔꯨꯅꯨ ꯑꯗꯨꯗꯤ ꯅꯥꯔꯛꯀꯅꯤ ꯑꯃꯨꯛ ꯍꯣꯏ ꯏꯅꯝꯃ ꯑꯗꯨ ꯅꯪꯕꯨ ꯀꯩ ꯍꯥꯏꯒꯦ ꯏꯅꯝꯃ ꯉꯔꯥꯡ ꯑꯩꯅ ꯐꯅꯦꯛ ꯂꯧꯕꯒꯤ ꯍꯥꯏꯅꯕꯗꯣ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯦꯗꯅ ꯀꯛꯑꯕ ꯅꯠꯇ꯭ꯔꯣ ꯏꯅꯝꯃ ꯀꯛꯄꯗꯤ ꯉꯔꯥꯡꯅ ꯀꯛꯑꯕꯅꯤ ꯑꯣ ꯉꯁꯤꯁꯦ ꯏꯅꯝꯃꯁꯦ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ ꯅꯣꯏ ꯇꯥ ꯇꯣꯝꯕꯒ ꯈꯠꯅꯕꯅꯤ ꯀꯩꯒꯤꯅꯣ ꯏꯅꯝꯃ ꯇꯥ ꯇꯣꯝꯕꯗꯤ ꯌꯥꯝ ꯐꯔꯤꯗꯨꯗꯤ ꯅꯣꯏ ꯇꯥ ꯇꯣꯝꯕꯁꯦ ꯅꯨꯄꯤ ꯀꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯣꯏꯔꯝꯃꯣꯏꯗ ꯇꯥ ꯇꯣꯝꯕꯕꯨ ꯏꯅꯝꯃꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯈꯪꯗꯦ ꯑꯩꯅ ꯍꯦꯟꯅ ꯈꯟꯕꯒꯤꯔ ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯈꯠꯅꯔꯤꯁꯤꯅ ꯉꯁꯥꯏ ꯑꯌꯨꯛꯁꯦ ꯌꯨꯝꯒꯤ ꯏꯃꯥꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯤꯔꯝꯕ ꯉꯥ ꯍꯣꯏ ꯑꯗꯨꯗ ꯃꯉꯣꯟꯗ ꯁꯦꯡꯃꯨꯆꯣꯅ ꯄꯨꯊꯣꯛꯈ꯭ꯔꯒ ꯃꯥꯡꯍꯟꯈ꯭ꯔꯦ ꯀꯩꯅꯣ ꯏꯅꯝꯃ ꯉꯥꯕꯨ ꯀꯃꯥꯏꯅ ꯃꯥꯡꯉꯤꯅꯣ ꯑꯗꯨꯅꯤ ꯉꯥꯗꯨꯁꯨ ꯑꯆꯧꯕ ꯍꯧꯗꯣꯡꯅꯒ ꯆꯦꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯗ ꯑꯩꯅ ꯅꯨꯄꯤꯗ ꯄꯤꯊꯣꯛꯑꯝꯗꯧ ꯃꯥꯟꯕ ꯑꯗꯨꯝ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯏꯅꯝꯃ ꯑꯗꯨꯗꯤ ꯍꯣ ꯈꯪꯗ꯭ꯔꯦ ꯀꯩꯊꯦꯜꯗꯒꯤꯅꯦ ꯑꯃ ꯂꯩꯔꯒ ꯆꯥꯔꯦꯗꯅ ꯍꯦꯛ ꯉꯥꯕꯨ ꯀꯌꯥꯝ ꯆꯥꯎꯒꯦ ꯏꯅꯝꯃ ꯌꯥꯝ ꯆꯥꯎꯋꯤ ꯀꯩ ꯉꯥꯅꯣ ꯅꯥꯄꯤ ꯆꯥꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯣ ꯑꯣ ꯑꯗꯨ ꯏꯅꯝꯃ ꯐꯅꯦꯛꯇꯣ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ ꯂꯩꯔꯝꯃꯣ ꯏꯅꯝꯃ ꯄꯨꯊꯣꯔꯛꯀꯦ ꯍꯣꯏ ꯏꯅꯝꯃ ꯑꯌꯤꯡꯕꯤꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯣꯝꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯆꯥꯈꯤꯕ ꯉꯥꯗꯨꯒ ꯃꯥꯟꯅꯩꯅꯦ ꯑꯌꯤꯡꯕꯤꯁꯨ ꯑꯃꯨꯛ ꯐꯅꯦꯛ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯇꯣꯝꯕꯤ ꯁꯤꯗ ꯂꯩꯔꯦ ꯍꯣꯏ ꯏꯅꯝꯃ ꯄꯥꯝꯖꯔꯕꯣ ꯅꯪꯕꯣ ꯏꯅꯝꯃꯅ ꯐꯖꯅ ꯁꯥꯔꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯄꯥꯝꯖꯔꯦ ꯅꯪꯅꯕꯨ ꯈꯣꯏꯗꯥꯖꯔꯕꯗꯤ ꯌꯥꯔꯦꯗ ꯍꯣꯏ ꯏꯅꯝꯃ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯇꯣꯝꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯃꯥ ꯊꯔꯣꯅ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯣꯏꯅꯣ ꯅꯪꯅ ꯏꯅꯝꯃ ꯑꯌꯤꯡꯕꯤ ꯍꯣꯏꯗ ꯅꯪꯗꯤ ꯃꯣꯏꯗ ꯀꯩꯗꯧꯕ ꯆꯠꯂꯨꯔꯤꯕ ꯐꯅꯦꯛ ꯂꯧꯕ ꯃꯥꯅ ꯁꯥꯕ ꯐꯅꯦꯛꯇꯨꯔꯣ ꯃꯥꯅꯤ ꯂꯧꯔꯛꯑꯕꯣ ꯂꯧꯔꯦ ꯏꯃꯥ ꯏꯅꯝꯃ ꯍꯣꯏꯒꯤ ꯉꯥ ꯃꯥꯡꯉꯦ ꯍꯥꯏꯍꯧꯏ ꯊꯔꯣ ꯈꯪꯗꯕ ꯁꯥꯗꯨꯅ ꯀꯩꯅꯣ ꯉꯥ ꯃꯥꯡꯉꯦꯕꯣ ꯑꯝꯇ ꯇꯥꯗ꯭ꯔꯤ ꯉꯥ ꯃꯥꯡꯉꯗꯤ ꯍꯧꯗꯣꯡꯅꯔ ꯍꯨꯏꯅꯔ ꯆꯥꯔꯝꯃꯅꯤ ꯉꯥꯗꯣ ꯑꯆꯧꯕꯅꯤ ꯍꯥꯏ ꯍꯧꯗꯣꯡꯅꯒ ꯆꯥꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯥꯏ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯃꯥꯡꯉꯤꯕ ꯈꯪꯗꯦ ꯑꯁ ꯑꯣꯟꯊꯣꯛꯄ ꯄꯥꯎ ꯍꯥꯏꯕꯗꯨꯅꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯆꯥꯕ ꯉꯥꯗꯣ ꯑꯗꯨꯒ ꯃꯃꯤꯡ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤꯗꯨꯒ ꯃꯥꯟꯅꯩꯌꯦꯕ
ꯍꯣꯏ ꯑꯁꯦꯡꯕꯒꯤ ꯏꯃꯥꯒꯤ ꯉꯥꯗꯣ ꯂꯩꯔꯛꯄꯅꯤꯀꯣ ꯍꯥꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯒꯤ ꯉꯥꯗꯣ ꯅꯪꯅ ꯍꯨꯔꯥꯜꯂꯛꯄꯅꯤꯅ ꯈꯜꯂꯕꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯗꯨꯗꯤꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯍꯪ ꯑꯩꯉꯣꯟꯗ ꯍꯪꯉꯛꯀꯅꯨ ꯆꯪꯉꯣ ꯆꯠꯂꯣ ꯏꯃꯨꯡꯗ ꯇꯣꯝꯕꯤꯗꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯔꯣ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯏꯁ ꯈꯤꯇꯪꯗ ꯈꯪꯅꯔꯝꯅꯤꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯔꯣꯗꯨ ꯑꯏꯪꯕꯤ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯏꯪꯕꯤꯁꯨ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯊꯔꯣꯅ ꯑꯏꯪꯕꯤ ꯍꯩꯃꯥ ꯏꯅꯦ ꯐꯤ ꯁꯥꯔꯤꯔꯣ ꯅꯪꯕꯣ ꯍꯣꯏ ꯏꯅꯦ ꯇꯣꯝꯕꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯆꯠꯈ꯭ꯔꯦ ꯏꯅꯦ ꯌꯦꯡꯉꯣꯏ ꯅꯣꯏ ꯍꯪꯒꯥꯝꯁꯦ ꯏꯅꯦ ꯈꯤꯇ ꯍꯦꯛꯀꯦ ꯍꯣꯏ ꯏꯅꯦ ꯍꯦꯛꯑꯣ ꯆꯔꯥ ꯐꯥꯅꯅꯕ ꯍꯣꯏ ꯍꯣꯏ ꯊꯔꯣ ꯍꯪꯒꯥꯝꯗꯣ ꯍꯦꯛꯂꯝꯃꯤ ꯑꯏꯪꯕꯤꯅ ꯑꯩꯈꯣꯏ ꯇꯣꯝꯕꯤꯕꯨ ꯀꯩꯗꯧꯍꯧꯒꯦ ꯃꯥꯁꯨ ꯐꯤ ꯁꯥꯍꯧꯋꯤ ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯨ ꯊꯕꯛꯇꯤ ꯌꯥꯝꯅ ꯐꯕꯅꯤ ꯊꯔꯣꯅ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯕꯗ ꯅꯈꯣꯏꯕꯨ ꯉꯥ ꯃꯥꯡꯉꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏꯅꯦ ꯍꯣꯏ ꯏꯅꯦ ꯃꯥꯡꯉꯤꯅꯦ ꯍꯩꯃꯥ ꯀꯃꯥꯏ ꯃꯥꯡꯉꯤꯅꯣꯅꯦ ꯑꯗꯨꯕꯣ ꯈꯪꯗꯦꯗ ꯏꯅꯦ ꯋꯥꯈꯟꯒ ꯇꯥꯗꯦ ꯑꯩꯁꯨ ꯑꯗꯨꯝ ꯐꯪꯗ꯭ꯔꯕꯔꯣ ꯐꯪꯗꯦꯗ ꯏꯅꯦ ꯊꯔꯣꯅ ꯅꯠꯇꯦ ꯃꯤꯅꯒ ꯍꯨꯔꯥꯟꯈ꯭ꯔꯕ ꯖꯥꯠꯂꯣ ꯉꯥꯕꯨ ꯀꯅꯥꯅ ꯍꯨꯔꯥꯟꯅꯗꯣꯏꯅꯣꯗ ꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯈꯪꯗ꯭ꯔꯦꯗ ꯏꯅꯦ ꯑꯩꯗꯤ ꯃꯉꯣꯟꯗ ꯁꯥꯎꯖꯟꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯀꯔꯤꯒꯤ ꯁꯥꯎꯖꯜꯂꯤꯅꯣꯅꯦ ꯑꯁꯨꯛ ꯐꯕ ꯇꯣꯝꯕꯗꯕꯣ ꯉꯥ ꯃꯥꯡꯕꯗꯨꯒꯤ ꯃꯥꯁꯨ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯕꯅꯤ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯧꯔꯤꯕꯁꯦ ꯑꯗꯨꯏꯅꯦ ꯑꯩꯕꯨ ꯄꯥꯎ ꯑꯃ ꯇꯥꯏꯅꯦ ꯀꯔꯤ ꯄꯥꯎꯅꯣ ꯑꯩꯈꯣꯏ ꯄꯥꯔꯤꯗꯣ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯅꯦ ꯂꯨꯍꯣꯡꯗꯧꯔꯦ ꯅꯍꯥꯟꯗꯣ ꯃꯥꯡꯒꯣꯜ ꯀꯥꯔꯨꯔꯤ ꯑꯗꯣ ꯃꯆꯦꯁꯤꯅ ꯀꯃꯥꯏ ꯇꯧꯕ ꯑꯩꯅꯗꯤ ꯃꯥ ꯍꯥꯟꯅ ꯍꯣꯡꯕꯤꯕ ꯄꯥꯝꯕꯅꯤ ꯑꯗꯨꯅꯦ ꯏꯅꯦ ꯊꯛꯈꯥ ꯅꯥꯏꯅ ꯑꯗꯨꯅꯦ ꯑꯩꯅꯁꯨ ꯑꯗꯨꯝꯅ ꯍꯥꯏꯕꯅꯤ ꯃꯥꯅ ꯍꯦꯛꯇ ꯌꯥꯗꯦ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯅꯣ ꯇꯣꯝꯕꯤꯅ ꯃꯧꯄꯥ ꯅꯨꯄꯥ ꯍꯥꯟꯅ ꯐꯖꯅ ꯍꯣꯡꯕꯤꯌꯨ ꯁꯤꯅꯤꯗꯅ ꯇꯧꯕꯒꯤꯗꯤ ꯑꯩꯈꯣꯏ ꯇꯣꯝꯕꯤꯗꯤ ꯃꯧꯄꯥ ꯅꯨꯄꯥ ꯌꯥꯝꯅ ꯅꯤꯡꯖꯕꯅꯤ ꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯨꯔꯒ ꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯍꯥꯏꯔꯛꯇꯣꯏꯅꯤ ꯃꯌꯨꯝ ꯄꯥꯟꯗꯕꯒ ꯌꯥꯕ ꯅꯠꯇꯦꯗ ꯑꯗꯨꯅꯦ ꯃꯥꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯕ ꯋꯥꯁꯤꯗꯅꯤ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯁꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤꯁꯤꯗꯤ ꯍꯣꯏꯅꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯝꯇ ꯅꯝꯗꯅ ꯄꯥꯜꯍꯟꯒꯗꯕꯅꯤꯀꯣ ꯍꯣꯏꯅꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯪꯒꯥꯝꯗꯨꯕꯨ ꯆꯔꯥ ꯐꯥꯔꯗ꯭ꯔꯣ ꯏꯅꯦ ꯐꯥꯔꯅꯤ ꯐꯥꯔꯅꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣꯗꯨ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯄꯥꯔꯤꯗꯨ ꯂꯨꯍꯣꯡꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖ ꯀꯧꯔꯝꯃꯤ ꯃꯃꯥ ꯊꯔꯣꯅ ꯑꯩꯒꯤ ꯏꯃꯧꯁꯦ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯇꯣꯝꯕꯤ ꯅꯣꯛꯇꯨꯅ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯦꯜꯂꯕꯣ ꯏꯃꯥ ꯏꯆꯥꯗꯒꯤꯕꯨꯗꯤ ꯍꯦꯟꯗꯦꯗ ꯅꯆꯥꯅꯤꯅ ꯊꯥꯒꯠꯂꯤꯕꯅꯤꯅꯦ ꯏꯆꯥꯅꯤꯅ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦꯗ ꯈꯪꯖꯔꯦ ꯈꯪꯖꯔꯦ ꯍꯧꯖꯤꯛꯇꯤ ꯅꯧꯄꯥ ꯅꯨꯄꯥꯁꯤ ꯂꯨꯍꯣꯡꯂꯕꯅꯤꯅ ꯅꯪꯒꯤ ꯑꯃꯨꯛ ꯂꯥꯡꯕ ꯍꯧꯕ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ ꯇꯥꯅꯤꯡꯗꯕ ꯌꯥꯔꯣꯏꯌꯦ ꯀꯔꯤꯅꯣ ꯂꯨꯍꯣꯡꯕ ꯀꯥꯏꯅ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯁꯤ ꯅꯪꯒꯤꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯨꯕꯁꯦ ꯁꯤ ꯉꯥꯛꯇꯅꯤ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯉꯤꯁꯤꯕꯣ ꯄꯥꯜꯍꯟꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯔꯣ ꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯟꯗꯕꯁꯦ ꯑꯐꯕ ꯅꯠꯇꯦꯅꯦꯍꯦ ꯑꯩꯁꯨ ꯈꯪꯉꯤ ꯈꯪꯉꯒ ꯀꯩꯗꯧꯔꯤꯕ ꯃꯇꯝ ꯃꯌꯥꯝ ꯂꯩꯔꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗꯤ ꯁꯨꯝ ꯄꯥꯟꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯕ ꯇꯥꯅꯤꯡꯗꯦ ꯏꯃꯥ ꯑꯩꯅ ꯏꯆꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗꯕꯒꯤꯗꯤ ꯅꯠꯇꯦꯅꯦ ꯇꯣꯝꯕꯤꯅ ꯏꯃꯥ ꯑꯩ ꯍꯧꯖꯤꯛ ꯂꯩꯕ ꯌꯥꯝ ꯌꯥꯔꯤ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯐꯅ ꯅꯨꯡꯉꯥꯏꯔꯁꯨꯅꯦ ꯌꯨꯝꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯂꯩꯒꯦ ꯃꯇꯥꯡ ꯆꯥꯅ ꯏꯁꯥꯅ ꯈꯪꯅ ꯑꯩ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯔꯛꯑꯅꯨꯀꯣ ꯅꯁꯥꯅꯕꯨ ꯋꯥꯈꯜ ꯇꯥꯖꯔꯕꯗꯤꯅꯦ ꯁꯨꯡꯍꯧ ꯍꯦꯛ ꯍꯧꯗꯣꯛꯑꯔꯣꯏꯁꯦ ꯑꯗꯨꯅꯦꯕ ꯇꯟꯖꯥꯗꯨꯗ ꯂꯥꯏꯖꯁꯨ ꯊꯣꯔꯛꯇꯨꯅ ꯏꯃꯥ ꯏꯅꯝꯃ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯣ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ ꯏꯃꯥ ꯏꯟꯁꯥꯡꯕꯨ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏꯅꯦ ꯇꯧꯔꯤꯁꯦ ꯇꯟꯖꯥꯗꯨꯗ ꯄꯥꯔꯤꯁꯨ ꯆꯪꯂꯛꯂꯝꯃꯤ ꯊꯔꯣꯅ ꯕꯨꯡꯉꯣ ꯅꯪ ꯍꯜꯂꯛꯑꯦꯗꯅ ꯍꯣꯏ ꯏꯃꯥ ꯇꯣꯝꯕꯤꯅ ꯄꯥꯔꯤ ꯂꯧꯗꯣ ꯀꯃꯥꯏ ꯇꯧꯍꯧꯏ ꯏꯆꯦ ꯌꯩꯕꯗꯤ ꯌꯥꯔꯛꯀꯗꯧꯔꯤ
ꯐꯧꯗꯤ ꯊꯣꯛꯇꯧ ꯃꯥꯟꯕ꯭ꯔꯣ? ꯍꯣꯏ ꯏꯆꯦ ꯃꯥꯜꯂꯦ. ꯏꯁꯤꯡ ꯈꯔ ꯂꯩꯍꯧꯔꯤ. ꯑꯗꯨ ꯍꯦꯛ ꯀꯪꯕꯒ ꯌꯩꯕ ꯌꯥꯔꯅꯤ. ꯍꯣꯏ ꯍꯣꯏ. ꯊꯥꯔꯣꯅ ꯑꯗꯨꯅ ꯀꯔꯤꯅꯣ? ꯉꯥ ꯃꯆꯥꯅꯤ ꯏꯃꯥ. ꯀꯥꯏꯗꯒꯤꯅꯣ ꯑꯗꯨꯅ? ꯉꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯐꯥꯅꯔꯝꯃꯤ. ꯑꯗꯨꯗ ꯑꯩꯅ ꯂꯩꯔꯛꯄꯅꯤ. ꯀꯩꯗꯧꯕꯒꯤ ꯂꯩꯔꯛꯏꯅꯣ? ꯄꯥꯝꯃꯨꯗ꯭ꯔꯣ? ꯆꯥꯅꯤꯡꯕꯒꯤꯅꯤ ꯏꯃꯥ. ꯆꯥꯅꯤꯡꯉꯒꯅ ꯑꯩꯉꯣꯟꯗ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? 이마나 레이르수 아이나 레이르수 짭마네. dom비나. 파네돔 파리. 하우직다 인상 레이티나 와리 사나라미니. 이제 시세 모록 아택바 카이질라가 통바 하우니. 허허이 이제 통비라게. dom비 라이자도 온신두나. 라이자 이나망아스 통하게. 낭짝 통오고. 어이나마. 아두가 파리. 나도 낭나 하나 파즈나 잠토로. 어이지. ꯍꯣ ꯇꯧꯅꯔꯣ ꯅꯈꯣꯏ. ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯈꯤꯒꯦ. ꯏꯃꯥꯅ ꯍꯜꯂꯛꯄꯗ ꯏꯅꯝꯃ ꯑꯌꯤꯡꯕꯤ ꯍꯣꯏꯗꯒꯤ ꯐꯗꯤꯒꯣꯝ ꯈꯔ ꯍꯦꯛꯄꯤꯔꯛꯑꯣ. ꯍꯣꯏ. ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯊꯣꯡꯅꯅꯕ ꯂꯥꯡꯅꯍꯧꯔꯤ. ꯊꯔꯣꯗꯤ ꯊꯣꯔꯛꯂꯝꯃꯤ. ꯅꯨꯡꯉꯥꯏꯔꯦ. ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯊꯕꯛꯀꯥꯁꯦ ꯈꯔ ꯀꯣꯝꯃꯦ. ꯃꯧ ꯐꯪꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ. ꯈꯔ ꯂꯩꯔꯗꯤꯅꯦ ꯏꯁꯨ ꯑꯃꯨꯛ ꯎꯕ ꯐꯪꯒꯅꯤ. ꯊꯔꯣ ꯃꯇꯨꯡꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯔꯛꯏꯕꯅꯤ. ꯊꯔꯣꯅ ꯑꯇꯣꯞꯄ ꯊꯕꯛꯁꯦ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯌꯤꯡꯕꯤ ꯍꯣꯏꯗꯒꯤ ꯐꯗꯤꯒꯣꯝꯗꯣ ꯍꯥꯟꯅ ꯍꯦꯛꯇ ꯍꯦꯛꯎꯔꯒꯦ. ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣ ꯑꯌꯤꯡꯕꯤ ꯍꯣꯏꯗ ꯆꯪꯂꯛꯂꯝꯃꯤ. ꯀꯅꯥꯝꯇ ꯂꯩꯇꯕ ꯖꯥꯠꯂꯅꯤ ꯇꯧꯔꯤꯁꯤꯕꯣ. ꯊꯔꯣ ꯑꯌꯤꯡꯕꯤ ꯀꯧꯒꯦ ꯇꯧꯔꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯁꯤꯒꯤ ꯏꯔꯨꯖꯐꯝ ꯑꯁꯤꯗ ꯂꯩꯔꯤꯁꯤꯕꯨ ꯈꯨꯗꯣꯞ ꯅꯠꯇ꯭ꯔꯅꯦ? ꯊꯔꯣ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ. ꯍꯩꯃꯥ, ꯁꯤꯗꯤ ꯑꯁꯦꯡꯕ ꯁꯅꯥꯒꯤꯅꯤꯅꯦꯍꯦ. ꯊꯔꯣ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ. ꯃꯁꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯑꯩ ꯍꯦꯛꯇ ꯄꯨꯔꯒ ꯆꯠꯂꯒꯦ. ꯊꯔꯣ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯁꯣꯝꯗ ꯑꯌꯤꯡꯕꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯝꯕꯗꯒꯤ ꯍꯩꯃꯥ, ꯑꯩꯗꯤ ꯏꯔꯨꯖꯐꯝꯗ ꯈꯨꯗꯣꯞ ꯑꯗꯨ ꯊꯅꯝꯃꯤꯗꯅ. ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯂꯧꯕ ꯊꯣꯔꯛꯂꯝꯃꯤ. ꯏꯔꯨ ꯂꯨꯖꯐꯝꯗ ꯈꯨꯗꯣꯞ ꯑꯗꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯀꯩꯅꯣ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅ? ꯑꯌꯤꯡꯕꯤꯗꯨ ꯄꯥꯈꯠꯇꯨꯅ ꯑꯗꯨꯋꯥꯏꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ. 마기 누바 토락두나. 그이누 낭나 티리두나. 타모, 아이기 구독 레이람지. 그이누 하이시보. 아이네 이루자보다 농아이티는 럭토아가 시등가 학탐한바니. 아두가 럭신부 토록보다 레이람지. 낭 와펑 가오부디나 띠고. 나띠 가오디. 아이시드 타나미바니. 그이누니 더우시보. 사나기 구독보. 시나 구독 아생다바니. 시가 본나 럭톡두나 타남바니. 시나 레이람이. ꯑꯗꯨꯒ ꯑꯁꯦꯡꯕꯗꯨꯅ ꯂꯩꯔꯝꯗ꯭ꯔꯤ. ꯉꯁꯤ ꯑꯩꯈꯣꯏꯗ ꯀꯅꯥ ꯆꯪꯉꯝꯒꯦ? ꯀꯅꯥꯝꯇ ꯆꯪꯉꯝꯗꯤꯌꯦ ꯇꯥꯃꯣ. ꯅꯪꯅ ꯁꯤꯗ ꯊꯅꯝꯃꯦ ꯍꯥꯏꯕꯅꯤꯅ ꯂꯩꯐꯝꯗꯤ ꯊꯣꯛꯄꯅꯤ. ꯑꯃꯁꯤꯅ ꯂꯩꯔꯝꯃꯒ ꯑꯗꯨꯅꯦ ꯇꯥꯃꯣ. ꯅꯪ ꯃꯨꯟꯅꯗꯤ ꯅꯤꯡꯁꯤꯡꯉꯨꯀꯣ. ꯑꯩ ꯀꯥꯎꯕ ꯅꯠꯇꯤꯌꯦ ꯇꯥꯃꯣ. ꯏꯃꯨꯡꯁꯤꯗ ꯄꯣꯠꯆꯩ ꯃꯥꯡꯉꯤꯁꯦ ꯃꯁꯤꯡ ꯌꯥꯝ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ. ꯑꯗꯨꯅꯤ ꯅꯍꯥꯟꯁꯨ ꯁꯨꯃꯥꯡꯗ ꯉꯥ ꯑꯌꯥꯏꯕ ꯐꯥꯎꯕꯗꯣ ꯂꯩꯔꯝꯗꯦ. 이몽식이 딴자 민자 예ꯡ바 후란바 마디레이. 아이수 아dum나 찍네이. 사나두슈네 소이드는 후랄라마니. 가마이동니 타모. 마세 렘나 독봐야 돼. 아이 한 파칼리다 떠오리시. 예ngoi. 아이 아마이바 아히바 마따나루키. 아두나부 팡가드라. 팡드라막수 후란바 미두디 자이탱 팡가니드나. 팡가디 파니다. 아이영도 오나루키게. ꯍꯣꯏ ꯇꯥꯃꯣ. ꯇꯣꯝꯕꯗꯣ ꯃꯥꯏꯕ ꯎꯅꯕ ꯆꯠꯈ꯭ꯔꯦ. ꯁꯣꯝꯗꯅ ꯊꯔꯣ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ. ꯇꯣꯝꯕꯤꯒ ꯂꯥꯏꯖꯒꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯔꯣꯅ ꯅꯈꯣꯏꯒꯤ ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯏꯃꯥꯕꯨ ꯆꯥꯛ ꯂꯥꯝꯃꯦꯅꯦꯍꯦ. ꯂꯥꯏꯖꯅ ꯂꯣꯏꯗꯣꯔꯦ ꯏꯃꯥ. ꯇꯣꯝꯕꯤꯅ ꯏꯃꯥ, ꯑꯩꯅ ꯐꯗꯤꯒꯣꯝ ꯍꯦꯛꯂꯣ ꯍꯥꯏꯕꯗꯨꯗꯤ? ꯍꯩꯃꯥ, ꯑꯩꯗꯤ ꯀꯥꯎꯔꯤꯗꯅ. ꯀꯥꯎꯅꯤ ꯏꯃꯥꯗꯤ. तसेंगने इमासी पुकाव हे कावबनी. इमा नंगोंदा सिनकिबा थबकसिदीबा. अस आई हौजी हेउखिगे. यारे आई दुम हेउरगे. तोंबी लाइजादा ओनसिंदुना. लाइजा मैसे तमना थारगा थोंगो. इनामने फदि हेगा लागे. होइनामा तोंबी दु चटखि. थरोना आइना मरोल अमा कावगनबने तौरिसे. सोमदा तोंबीना लाकपदा अयिंगबीदु मांगोलदा कपतुना लेरमी. तोंबीना इनमा फदिगोम. तोंबी वादो चप लेप्तुना. इनमा कइदौरगे? अयिंगबी खुमदे कपतुना ले.
Kaigi kapino inama. Ta tombaga khatnabagiro. Kapkanu si inama. Aying bi kaplibada lepi. Inama bu kaidaurage. Tombi. Ngasido aigi khudoba mamangkri. Ha, sanagiro inama. Mani, sanagini. Kaidaubuda mangino inama. Irujabada lakthoga thamambani. Irujapamsida. Aduga dum leiramdri. Munadi thire ko inama. Masaidagi thiba yaba thiri leitri. As, kamai tawni adudi. Tu, sigi khudopsiga punna thaminaramani. Sina leirami. Sanagiduna leiramdri. Huran kibaga manbro inama. Mali. Handak marakse aikhoi imungse pocha yamna ma. Sanadubu hurali dubu karamba mino. Khangde tombi inama yam nungaiti. San kayagi khudoplo inama. San marigini. As yamini adudi yam pamuye. Aine thawai se yam nungaiti. Kai nungai duino inama ayoirasu nungai rui. Migi mapot hurali ba mido yam nangami. Kasi kana la amgi inama hoida. Kanamta la amdi. Aina thanambaga ikan kanaba matamna ti mangi sisu. As aikhoi imungsidane huranba amadi changba kuirabani. Inamana jingnaba mi leibra. Adusu leitene tawrisi. Sanado yamna yami pamuye. Inama phangnanaba thiyu. Aina yamna nungaitrise athaigi nate. Adugi khudopto aigi tachau yamna nuksina sabikibani. Tombi ai yam manghaningde tawrisi. Inama Panglabadi haidana saidagi thiba hotnaribani adubu phangde. Phangni dainama. Khangde da tawrisi tombi. Da dombadi. Madi amaiba ma unaruni haiduna chakibani. Kaidobagi maibano. Huranba phahani oibu oigadra khangde. Oini dainama aya hiba yamna leirabani. Aying bina ado nangbu kari haige. Patigom kita hekina lakpani. Inamagi maungsida haiba ngamjaba. Oh, heo. Hoinama. Tombi patigom do hituna mayumda halaklami mama tharona. Karigino nangna adu yam kuiri duba. Somdana insang loisilae. Tombina. Laija se sida leire. Kari tawraga leirurino minangbo. Inamaga ngahak wari saraga leiraba. Somdana nang ngaibada insang mahiga kangadawri. Ima. Inamagi sana mangina tahowi. Kari sana ba. Hoima. Sana adudi kamai tawduna mangiba. Irujaphamda thanambada mangbani. Haima. Laijana. Sana san kayano inama. Marini hai. As yami he adudia. Aduni pamubana. Tharona. Sana haibasidine. Jackson mafam chana thamgadabani. Kaigino dumaina iyang yangna thamluribaduba. Sana ayambadubu thawa samandadana mangliba oiramgani. Irujabada nungaitina ngahak lauthoba oiramali. Haujikangi mausi yamna jeksindabani adunani. Ima adumaina mangni haibadi kanana khangni. Haima sana dubu phagiro atangbani nehi. As inamadu yam kaphawi yam nungaiti. Laijana yam nungairamarui sana maribu. Aduni amaibagumba tanaraga yenghangadabani. Adugibudi ta dombana maibadana bachakre hai. Mama tharo maithong sugna. Amaiba tanaraga bu khangbangamni haibrane. Khangde da dudi ma. Moigido mina huran kibaga oiramma. Mafam thambam kakthokpa oiramgani. Koithi thire hai phangdri. Oh. Pare chak tu thiro ima chak lami ko wado hairam laga tharo thorak tuna magi kana changlak lami tharo matom da wakhal khalami ai bu pithu urasirane kaishu tawrida aina sukui bu hurala isi kaishu tawde tharo wakhal da asumna khalami mathangi numitani aying bina amai badubu karam kanda lakani haige tamo ngai hakle di yorani ai ngai pangam jeda tawrisi aying be kaishu khalunuse adugi sarpudine amai bana hairakpo pochai sing ado adu oina sunna lang adudi nga saina langba loirida pare adudine lakpa ngairisi asumna ngai haki matungda amai ba laktuna lai khurumba haurami somda tharo mamong nupi lai jaga hai jaduna lai
ꯊꯔꯣꯅ ꯅꯅꯝꯃꯗꯨꯕꯨ ꯀꯥꯏ ꯆꯠꯈꯤꯒꯦ? ꯏꯆꯦ ꯑꯌꯤꯡꯕꯤ ꯍꯣꯏꯗ ꯆꯠꯂꯝꯒꯅꯤ. ꯍꯩꯃꯥ, ꯃꯈꯣꯏꯗꯗꯤ ꯀꯩꯗꯧꯕ? ꯑꯗꯨꯗꯤ ꯈꯪꯗꯦ ꯏꯃꯥ. ꯆꯩꯔꯥꯎꯕꯁꯨ ꯀꯨꯏꯔꯛꯑꯃꯔꯣꯏꯅꯦ ꯇꯧꯔꯤꯁꯦ. ꯀꯨꯏꯗ꯭ꯔꯦ ꯏꯃꯥ. ꯅꯪꯁꯨ ꯌꯨꯝꯂꯣꯝꯗ ꯄꯣꯠ ꯊꯤꯟꯒꯗꯕ ꯑꯣꯏꯔꯝꯒꯅꯤ. ꯍꯣꯏ ꯏꯃꯥ. ꯂꯥꯡꯁꯤꯟꯕ ꯍꯧꯕ ꯌꯥꯔꯦꯅꯦꯍꯦ. ꯍꯣꯏ ꯏꯃꯥ. ꯑꯗꯣ ꯉꯥꯏꯈꯣ. ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯃꯈꯣꯏ ꯑꯌꯤꯡꯕꯤ ꯍꯣꯏꯒꯤ ꯁꯅꯥ ꯃꯥꯡꯉꯦ ꯍꯥꯏꯗꯨꯕꯨ ꯊꯤꯕ ꯐꯪꯉꯦ ꯍꯥꯏꯕ꯭ꯔꯣ? ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯏꯃꯥ. ꯐꯪꯗ꯭ꯔꯤꯕ ꯑꯣꯏꯔꯦ? ꯏꯃꯥ, ꯍꯨꯔꯥꯟꯈꯤꯕꯅꯤꯅ ꯀꯩꯁꯨ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦꯗ. ꯍꯣꯏꯅꯦ, ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯑꯗꯣ ꯄꯥꯝꯃꯨꯕꯗꯤ ꯌꯥꯝꯅ ꯄꯥꯝꯃꯨꯏ. ꯈꯤꯇꯗ ꯌꯦꯡꯉꯨꯅꯦ. ꯄꯥꯝꯃꯨꯏꯅꯦ ꯌꯥꯝꯅ. ꯏꯃꯥ, ꯍꯨꯔꯥꯟꯕꯗꯨꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯉꯝꯃꯣꯏꯗ. ꯃꯥꯅꯤ ꯃꯥꯅꯤ. ꯊꯔꯣ ꯋꯥꯈꯜꯗ. ꯑꯩꯅꯅꯦ ꯍꯥꯏꯕꯗꯤ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯤꯕ. ꯊꯔꯣ ꯃꯆꯤꯟꯅ ꯊꯣꯛꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯨꯔꯨꯝꯃꯕ ꯖꯥꯠꯂꯣ? ꯉꯁꯤ ꯈꯨꯔꯨꯝꯒꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏꯕꯅꯤ ꯏꯃꯥ. ꯉꯁꯤꯅꯦꯕ? ꯍꯣꯏ ꯏꯃꯥ. ꯈꯪꯕꯕꯨ ꯉꯝꯗꯣꯏꯖꯥꯠꯂꯣ? ꯈꯪꯗꯦ ꯏꯃꯥ. ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯇꯣꯝꯕꯤꯁꯨ ꯍꯜꯂꯛꯂꯝꯃꯤ. ꯃꯃꯥ ꯊꯔꯣꯅ, ꯅꯪꯅꯅꯦ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯅꯤ ꯈꯪꯗꯦ. ꯏꯅꯝꯃ ꯑꯌꯤꯡꯕꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯏꯃꯥ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯣꯏꯗ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯂꯤꯗꯨꯕꯣ? ꯄꯣꯠ ꯆꯩ ꯌꯥꯝꯅ ꯃꯥꯡꯉꯦ ꯍꯥꯏꯗꯣ ꯅꯪꯉꯣꯟꯗ ꯃꯥꯏꯅ ꯇꯥꯏꯅꯖꯔꯛꯁꯅꯤ. ꯑꯁ, ꯇꯥꯅꯤꯡꯗꯦꯍꯦ ꯏꯃꯥ. ꯂꯥꯏꯖꯅ, ꯏꯅꯝꯃ, ꯀꯩ ꯍꯥꯏꯒꯦ ꯂꯥꯏꯖ? ꯃꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯅꯤ ꯍꯥꯏꯕꯗꯨꯕꯨ ꯈꯨꯔꯨꯝꯃꯕꯣ? ꯑꯗꯨ ꯂꯣꯏꯔꯒꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦ. ꯁꯅꯥꯗꯣ ꯐꯪꯅꯤ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯗꯤ ꯈꯪꯗꯦꯗ. ꯅꯪꯗꯤ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯀꯩꯗꯧꯕꯒꯤ ꯌꯥꯎꯔꯨꯔꯤꯕ? ꯌꯥꯎꯔꯤꯅꯤ ꯀꯩꯅꯣ. ꯅꯊꯧꯗꯤ ꯂꯩꯇꯦꯗ ꯏꯕꯦꯝꯃ. ꯊꯔꯣ ꯃꯈꯥ ꯇꯥꯔꯛꯇꯨꯅ, ꯅꯠꯇꯦ, ꯃꯣꯏꯅ ꯂꯥꯏꯒ ꯈꯨꯔꯨꯝꯗꯨꯅ ꯇꯧꯔꯤꯗꯨꯕꯨ ꯍꯨꯔꯥꯟꯕꯗꯨꯕꯨ ꯃꯁꯛ ꯈꯪꯉꯦ ꯍꯥꯏꯕ꯭ꯔꯣ? ꯃꯁꯛꯄꯨꯗꯤ ꯈꯪꯗꯦ. ꯑꯗꯨꯗꯤ ꯀꯔꯤ ꯀꯥꯟꯅꯗꯣꯏꯕ? ꯂꯥꯏꯖꯅ, ꯑꯇꯣꯞꯄ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯏꯅꯝꯃ? ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯕꯗꯤ ꯅꯠꯇꯦ ꯍꯥꯏ. ꯍꯨꯔꯥꯟꯈꯤꯕꯅꯦ ꯍꯥꯏ. ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯍꯨꯔꯥꯜꯂꯤꯕꯗꯣ ꯅꯨꯄꯤꯅꯦ ꯍꯥꯏ. ꯑꯗꯨꯒ ꯆꯍꯤꯁꯨ ꯃꯤꯌꯥꯏ ꯆꯜꯂꯦ ꯍꯥꯏ. ꯂꯥꯏꯖꯅ, ꯍꯣꯏꯅꯦ, ꯁꯅꯥꯅꯤꯅ ꯅꯨꯄꯤꯅ ꯍꯨꯔꯥꯜꯂꯝꯒꯅꯤ. ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯗꯨꯅ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯋꯥꯡꯂꯣꯝꯗꯒꯤ ꯃꯤꯁꯛꯅꯦ ꯍꯥꯏ. ꯑꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯃꯈꯣꯏꯒꯤꯗꯤ ꯑꯋꯥꯡ ꯆꯤꯡꯗꯣꯏꯅꯤ. ꯑꯩꯈꯣꯏꯔꯣꯝꯗꯒꯤ ꯑꯣꯏꯗꯣꯏꯅꯤ. ꯃꯤ ꯃꯁꯛꯇꯨꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯕ. ꯁꯤꯗꯒꯤ ꯍꯦꯟꯅ ꯎꯕ ꯉꯝꯗꯦ ꯍꯥꯏ. ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯣꯏꯗꯤ? ꯇꯣꯝꯕꯤꯅ, ꯍꯨꯔꯥꯟꯕ ꯃꯤꯗꯣ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯅꯅꯕ ꯑꯣꯏꯅ ꯂꯥꯏ ꯐꯖꯅ ꯈꯨꯔꯨꯝꯈ꯭ꯔꯕꯅꯤ, ꯌꯦꯇꯨꯝꯅ ꯊꯤꯟꯗꯅ. ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯁꯦꯡꯕꯒꯤ ꯄꯥꯜꯂꯦ ꯍꯥꯏꯕꯅꯤ ꯏꯅꯝꯃ. ꯄꯥꯜꯂꯦ ꯍꯥꯏ. ꯊꯔꯣꯅ, ꯌꯥꯔꯦꯍꯦ, ꯇꯨꯃꯤꯟ ꯂꯩꯔꯣ ꯅꯈꯣꯏꯒꯤ ꯋꯥꯔꯤꯗꯣ. ꯇꯣꯝꯕꯤꯅ, ꯑꯗꯣ ꯁꯅꯥꯗꯣ ꯄꯥꯝꯃꯨꯕꯗꯤ ꯄꯥꯝꯃꯨꯏꯍꯦ. ꯑꯁꯦꯡꯕ. ꯊꯔꯣ ꯋꯥꯈꯜꯗ, ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏꯕ ꯃꯥꯏꯀꯩꯁꯤꯗꯤ ꯊꯣꯛꯅ ꯆꯨꯝꯅ ꯍꯥꯏꯔꯛꯑꯦꯗꯅ. ꯍꯨꯔꯥꯜꯂꯤꯕ ꯃꯗꯨꯒꯤ ꯑꯣꯏꯔꯝꯒꯗꯕ ꯐꯤꯕꯝꯒꯁꯤ ꯌꯥꯝꯅ ꯈꯪꯅ ꯍꯥꯏꯔꯛꯑꯦ. ꯂꯥꯏꯖꯅ, ꯑꯗꯨꯒꯤ ꯁꯅꯥꯗꯣ ꯑꯩꯈꯣꯏꯅꯒ ꯁꯥꯕ ꯉꯝꯒꯗꯕ ꯅꯠꯇꯦ. ꯑꯗꯨꯅꯤ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯕ. ꯑꯩ ꯐꯥꯎꯕ ꯄꯥꯝꯃꯨꯕꯅ ꯂꯣꯏꯔꯦ. ꯃꯃꯥ ꯊꯔꯣꯅ, ꯑꯣ, ꯃꯈꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅꯅꯦ ꯑꯃ ꯑꯗꯨꯝ ꯁꯥꯈꯤꯅꯤ. ꯑꯌꯤꯡꯕꯤꯒꯤ ꯃꯄꯥꯝꯅ ꯈꯔ ꯅꯪꯖꯔꯕꯁꯨ ꯁꯤꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ. ꯑꯩꯈꯣꯏ ꯇꯣꯡꯕ ꯈꯣꯏ ꯄꯩꯁꯥ ꯄꯥꯏꯈ꯭ꯔꯕ. ꯇꯣꯝꯕꯤꯅ, ꯁꯅꯥꯒꯤꯕꯨꯗꯤꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ. ꯂꯥꯏꯖꯅ, ꯑꯗꯨ ꯅꯠꯇꯕꯁꯨ ꯂꯩꯔꯤꯕ? ꯂꯤꯛ ꯈꯨꯖꯤ ꯂꯣꯏꯅ ꯂꯩꯕꯅꯤ. ꯑꯁ, ꯌꯥꯝ ꯂꯩꯅꯦ. ꯊꯔꯣꯅ, ꯑꯗꯨꯅꯦ, ꯃꯣꯏꯗꯤ ꯀꯔꯤꯝꯇ ꯈꯜꯂꯝꯃꯣꯏꯗꯣꯏꯅꯤ. ꯇꯣꯝꯕꯤꯅ, ꯈꯟꯕꯅꯤꯗ. ꯁꯅꯥ ꯈꯨꯗꯣꯞꯇꯣ ꯏꯅꯝꯃꯒꯤ ꯇꯥꯆꯧꯅ ꯏꯅꯝꯃ ꯂꯨꯍꯣꯡꯕꯗ ꯂꯩꯇ ꯌꯥꯝꯅ ꯋꯥꯅ ꯁꯥꯕꯤꯔꯛꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯑꯗꯨꯒꯤꯅꯤ ꯏꯅꯝꯃꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ. ꯑꯁ, ꯃꯕꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯝꯃꯅꯤ. ꯑꯗꯨꯅꯤ, ꯑꯇꯣꯞꯄ ꯑꯣꯏꯔꯗꯤ ꯈꯔ ꯐꯒꯗꯕ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯔꯣ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯝꯃꯤ. ꯃꯃꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯤꯅ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯂꯥꯏꯖꯅꯁꯨ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯏꯅꯦꯍꯦ. ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯍꯩ ꯆꯥꯁꯤꯜꯂꯒ. ꯇꯣꯝꯕꯤ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯥꯏꯖ, ꯏꯃꯥꯁꯦ ꯍꯩ ꯀꯌꯥꯝ ꯆꯥꯈꯤꯒꯦ? ꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯆꯥꯈꯤꯕꯅꯤ. ꯊꯔꯣꯅ, ꯑꯩꯒꯤ ꯈꯣꯡꯈꯨꯠꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯆꯤꯡꯊꯦꯛꯄꯗꯧꯅ ꯇꯧꯔꯦꯅꯦꯍꯦ. ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯐꯖꯅ ꯑꯝꯇ ꯍꯤꯞꯊꯧꯁꯦ. ꯑꯩ ꯍꯤꯞꯊꯕ ꯉꯝꯗ꯭ꯔꯦ. ꯀꯣꯛꯁꯤꯁꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏꯅꯦꯍꯦ, ꯏꯆꯥꯁꯥ.
ꯏꯃꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅꯦꯍꯦ ꯂꯥꯏꯖ ꯄꯥꯈꯠꯅ ꯏꯅꯝꯃ ꯏꯃꯥꯁꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯊꯥꯃꯣꯁꯨ ꯂꯩꯇꯦ ꯏꯃꯨꯡꯗ ꯑꯝꯇ ꯄꯨꯁꯤꯟꯁꯤꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅ ꯃꯃꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯔꯣ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯊꯔꯣ ꯉꯝꯗ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯁꯅꯥꯗꯨ ꯄꯨꯗꯨꯅ ꯑꯌꯤꯡꯕꯤ ꯍꯣꯏꯗ ꯊꯅꯝꯃꯤ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯀꯅꯥꯝꯇꯅ ꯈꯪꯍꯧꯕ ꯅꯠꯇꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯤꯡꯕꯤ ꯊꯔꯣꯅ ꯊꯅꯝꯕ ꯁꯅꯥꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯌꯤꯡꯕꯤ ꯍꯔꯥꯎꯅ ꯇꯥꯃꯣ ꯇꯥꯃꯣ ꯇꯣꯝꯕꯁꯨ ꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯇꯥꯃꯣ ꯇꯨ ꯁꯅꯥ ꯂꯩꯔꯝꯃꯤ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯥꯏꯗ ꯂꯩꯔꯝꯃꯤꯕ ꯇꯨ ꯍꯥꯟꯅꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯤꯅꯦ ꯍꯨꯔꯥꯟꯕꯤ ꯑꯗꯨꯅ ꯊꯝꯖꯤꯜꯂꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯥꯏꯕ ꯇꯧꯔꯒ ꯈꯨꯔꯨꯝꯕꯗꯣ ꯆꯩꯕꯤ ꯆꯩꯊꯦꯡ ꯁꯣꯏꯗꯅ ꯐꯪꯉꯝꯃꯅꯤ ꯃꯥꯅꯤ ꯑꯗꯨꯒꯤ ꯊꯤꯟꯗꯣꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅꯤ ꯇꯥꯃꯣ ꯍꯧꯖꯤꯛꯇꯤ ꯄꯤꯊꯣꯔꯛꯑꯕꯅꯤꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯗꯣ ꯀꯣꯛꯆꯕ ꯑꯣꯏꯔꯁꯅꯨ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯁꯅꯥ ꯐꯪꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯁꯣꯝꯗ ꯊꯔꯣ ꯋꯥꯈꯜꯗ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯅꯥꯕꯁꯨ ꯇꯞꯅ ꯇꯞꯅ ꯐꯔꯛꯂꯝꯃꯤ ꯂꯥꯏꯖꯅ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯏꯅꯝꯃ ꯀꯩ ꯍꯥꯏꯒꯦ ꯂꯥꯏꯖ ꯏꯃꯥꯗꯣ ꯇꯣꯝꯕꯤ ꯄꯥꯈꯠꯅ ꯏꯃꯥ ꯀꯩꯗꯧꯍꯧꯔꯤꯅꯣ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯃꯥꯗꯣ ꯐꯍꯧꯔꯤ ꯆꯠꯄ ꯈꯣꯠꯄ ꯂꯣꯏꯅ ꯉꯝꯍꯧꯔꯤ ꯑꯁꯦꯡꯕꯒꯤꯔꯣ ꯇꯨ ꯑꯥꯗ ꯁꯨꯃꯥꯡꯗ ꯆꯠꯂꯤꯗꯨ ꯇꯣꯝꯕꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯇꯣꯛꯇꯨꯅ ꯐꯔꯦꯗ ꯑꯩꯗꯤ ꯅꯍꯥꯃꯈꯩ ꯄꯥꯈꯠꯂꯨꯔꯕꯅꯤ ꯑꯩꯁꯨꯅꯤ ꯏꯅꯝꯃ ꯏꯃꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯣ ꯆꯥꯛ ꯐꯥꯎꯕ ꯃꯔꯨ ꯑꯃꯠꯇ ꯆꯥꯎ ꯌꯥꯗꯦ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯄ ꯐꯥꯎꯕ ꯉꯝꯗꯦ ꯑꯗꯨꯅꯤ ꯑꯗꯨꯅꯕꯨ ꯀꯅꯥꯅ ꯄꯥꯈꯠꯂꯣꯏ ꯉꯔꯥꯡꯗꯒꯤꯕꯨꯗꯤ ꯆꯥꯛ ꯌꯥꯝꯅ ꯆꯥꯕ ꯍꯧꯔꯕꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯋꯥꯈꯜꯁꯤ ꯈꯔ ꯏꯪꯉꯤꯗꯅ ꯇꯣꯝꯕꯤꯅ ꯑꯗꯨꯒ ꯏꯅꯝꯃ ꯑꯌꯤꯡꯕꯤꯒꯤ ꯁꯅꯥꯁꯨꯅꯦ ꯐꯪꯉꯦ ꯍꯥꯏꯕꯅꯤ ꯍꯩꯃꯥ ꯑꯁꯦꯡꯕꯒꯤꯔꯣ ꯑꯁꯦꯡꯕꯒꯤꯅꯤ ꯀꯃꯥꯏ ꯐꯪꯉꯤꯖꯥꯠꯅꯣ ꯍꯥꯟꯅꯒꯤ ꯃꯐꯝꯗꯣ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯍꯨꯔꯥꯟꯕꯗꯨꯅ ꯊꯝꯖꯤꯜꯂꯝꯃꯤꯕ ꯖꯥꯠꯅꯤ ꯐꯔꯦꯅꯦ ꯐꯪꯕꯨ ꯐꯪꯉꯗꯤ ꯑꯗꯨꯅꯤ